ꯂꯥꯛꯄꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯔꯦꯁ ꯃꯣꯏꯔꯥꯡꯊꯦꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯅꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯥꯏ ꯒꯔꯜ. ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯆꯥꯏꯅꯤꯁ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯗ꯭ꯔꯃꯥ ꯐꯤꯜꯝ ꯑꯃꯅꯤ. ꯃꯨꯚꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯦꯛ ꯀꯝꯄꯅꯤ ꯑꯃꯅ ꯑꯥꯏ ꯒꯔꯜ 6S ꯀꯧꯕ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯂꯤ. ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛ ꯑꯁꯤ ꯔꯣꯕꯣꯇꯤꯛ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯅꯤ. ꯃꯍꯥꯛ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯁꯤꯖꯤꯟꯅꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯊꯕꯛ ꯀꯌꯥ ꯑꯃꯗꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ. ꯅꯨꯄꯥꯁꯤꯡꯅꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯂꯒꯅꯤ. ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯔꯣꯕꯣꯠ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯁꯤꯁꯇꯦꯝ ꯑꯃ ꯂꯩ. ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯕ ꯔꯣꯃꯥꯟꯇꯤꯛ ꯐꯤꯂꯤꯡ ꯀꯌꯥ ꯁꯥꯒꯠꯄ ꯉꯝꯃꯤ ꯑꯃꯁꯨꯡ ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟ ꯊꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯝꯅ ꯁꯦꯡꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁꯥꯒꯠꯄ ꯇꯥꯏ, ꯑꯃꯁꯨꯡ ꯃꯁꯤ $10,000 ꯈꯛꯇꯃꯛ ꯄꯤꯔꯝꯃꯤ. ꯃꯨꯚꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯆꯥꯏꯅꯤꯁ ꯅꯨꯄꯥ ꯑꯃꯅꯤ. ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯋꯦꯡ ꯀꯧꯏ. ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯔꯣꯕꯣꯇꯤꯛ ꯒꯔꯜ ꯑꯁꯤꯕꯨ ꯂꯩꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯀꯝꯗꯧꯅ ꯔꯤꯂꯦꯁꯟꯁꯤꯞ ꯁꯥꯒꯠꯈꯤꯕ ꯍꯥꯏꯕꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯂꯕ ꯃꯇꯝꯗ ꯈꯪꯕꯤꯒꯅꯤ. ꯃꯔꯝ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯌꯨ. ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯒꯦ, ꯃꯗꯨꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ 25,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯟꯕꯤꯔꯤ ꯑꯃꯁꯨꯡ 1.6 ꯃꯤꯂꯤꯌꯟ ꯚ꯭ꯌꯨꯁꯄꯨꯁꯨ ꯍꯦꯟꯍꯟꯕꯤꯔꯤ. ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ. ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯆꯥꯡ ナꯏꯅ ꯊꯥꯒꯠꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯆꯔꯒꯦ ꯍꯥꯏꯅ ꯈꯟꯖꯩ. ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣ ꯑꯔꯣꯏꯕ ꯑꯣꯏꯔꯒꯅꯤ. ꯃꯔꯝ ꯑꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯅꯤꯡꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯝꯃꯨ. ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯍꯧꯖꯔꯒꯦ. ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ, ꯆꯤꯠꯊꯕ ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯤꯟꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯌꯨ. ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯃꯛꯇꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯈ꯭ꯔꯤ. ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯁꯤ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯁꯀꯤ ꯗꯦꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝꯗ ꯍꯦꯄꯤ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯁ ꯗꯦ ꯍꯥꯏꯖꯅꯤꯡꯏ. ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯑꯁꯤꯒꯤ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯀꯦ ꯍꯥꯏꯗꯨꯅ ꯂꯦꯞꯆꯔꯤ. ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯚꯤꯗꯤꯑꯣ 30 ꯊꯥꯒꯠꯀꯦ ꯍꯥꯏꯗꯨꯅ ꯂꯦꯞꯆꯔꯤ. ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯇꯥꯔꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯗꯨꯕꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ. ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯀꯗꯧꯔꯤꯕ ꯀꯟꯇꯦꯟꯠ ꯑꯁꯤ ꯃꯌꯥꯝꯅ ꯀꯥꯎꯗꯨꯅ ꯌꯦꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏ. ꯐꯔꯦ ꯃꯌꯥꯝ, ꯃꯨꯚꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯍꯧꯖꯔꯒꯦ. ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯦꯡꯅ ꯁ꯭ꯀꯥꯏ ꯗ꯭ꯔꯥꯏꯚꯤꯡ ꯆꯠꯄ, ꯑꯇꯥꯡꯕ ꯀꯥꯔꯁꯤꯡ ꯊꯧꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯎꯏ. ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯔꯕ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ. ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯂꯦꯜꯂꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ. ꯋꯦꯡꯒꯤ ꯍꯩꯅꯕ ꯍꯣꯕꯤ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯏꯟꯇꯔꯅꯦꯠꯇ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯁꯤꯅꯤ. ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯒꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯟꯇꯔꯅꯦꯠꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯂꯦꯟꯕ ꯁꯥꯏ. ꯑꯁꯥꯕ ꯀꯥꯔꯁꯤꯡ ꯑꯃꯁꯨꯡ ꯂꯥꯏꯙꯕꯤꯁꯤꯡꯕꯨ ꯊꯥꯒꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯑꯃ ꯁꯥꯏ. ꯋꯦꯡꯒꯤ ꯇꯥꯏꯞꯇ ꯔꯣꯕꯣꯠ ꯀꯣꯏꯗ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯁꯨꯀꯣꯏ ꯀꯣꯏꯗꯕꯅ ꯐꯩꯗ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯋꯦꯡꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯥꯏ ꯒꯔꯜ 6S ꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯑꯃ ꯎꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯐꯤꯆꯔꯁꯤꯡ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯗꯅ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯗꯦꯂꯤꯚꯔꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ. ꯋꯦꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯌꯥꯎꯔꯤꯕ ꯀꯣꯚꯔ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯋꯦꯡꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯔꯣꯕꯣꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛ ꯈꯛꯇꯃꯛꯀꯤ ꯑꯣꯏꯔꯤ. ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯕꯣꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯅꯝ ꯇꯥꯔꯝꯃꯤ. ꯕ꯭ꯔꯣ, ꯆꯤꯜ. ꯑꯃꯁꯨꯡ ꯔꯣꯕꯣꯠ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯤꯁ ꯇꯧꯒꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯇꯦꯁꯇꯣꯁꯇꯦꯔꯣꯟ ꯍꯣꯔꯃꯣꯟ ꯑꯁꯤ ꯋꯥꯡꯈꯠꯂꯛꯂꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯇꯣꯏꯂꯦꯠꯇ ꯆꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯇꯣꯏꯂꯦꯠꯇ ꯑꯦꯅꯔꯖꯤ ꯈꯔ ꯃꯥꯡꯍꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯣꯕꯣꯠ ꯑꯗꯨ ꯃꯁꯥꯅ ꯍꯧꯒꯠꯇꯨꯅ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯗꯨꯅ ꯂꯩꯔꯝꯂꯤ. ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯕꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯍꯧꯖꯤꯛ ꯔꯣꯕꯣꯠ ꯑꯗꯨꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯃꯥꯁꯇꯔ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟꯗ ꯇꯞꯅ ꯈꯣꯠꯄ ꯇꯥꯏ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯃꯣꯗꯁꯤꯡ ꯑꯗꯨ ꯋꯦꯡꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯪꯍꯜꯂꯝꯃꯤ. ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯗꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯛꯁꯤ ꯗꯤꯚꯥ, ꯏꯀꯥꯏꯔꯞ ꯇꯧꯅ ꯁ꯭ꯋꯤꯠ ꯑꯣꯏꯕ, ꯁ꯭ꯃꯥꯔꯠ ꯇꯤꯆꯔ ꯑꯃꯁꯨꯡ ꯗꯣꯃꯤꯅꯦꯟꯠ ꯑꯣꯏꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯜꯒꯤ ꯃꯣꯗꯁꯤꯡꯅꯤ. ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯦꯡ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ. ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯄꯤꯗ ꯆꯣꯞꯄ ꯁꯤꯝ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ
kutakta sexy diva adu bakhalami madudagi maki ming asi weng kawi haina robot adu harami aduga robot adu gi ming buna mina haina mana yamna nungsina thonbirami masitagi mahana matam amata manghandana maki robot adu bu pamduna pukhalami aduga famungda thadarami Minana hanjan mangonda chathokhinabagi damakta hairami amasung mana yadraba matamda minana wengbo electric shock ama pirami masi ubu matamda weng asi yamna ngaglami minana hairami madudi iGirl gi latest version asi sex toy amakhak natti adubu makhoi asidi girlfriend leijadraba nupa sing aduda girlfriend leibagi feeling adubu phawannabagi damakta sakhibani maram asina romantic feeling sing asi matang sagalakadabani Weng na mahakpu tara rak impress tawduna har tara fangadabani har tara fangba targadi makhoi ani asi physical oiba yagadoribani aduga har yamliba makai hena khudong saba fanglakadoribani khudam oina har ama leibasina makhoi ani khut painaba yagadoribani har ani leibana konabi yagani asumna mathang lei adubu weng na yamna chawraba senfam ama robot adubu lainabagi damakta pikibana maram oiraga mak asigumlaba darkar tadraba rules sing asi yaninglamdi adubu karigumma mahakna minaba force tawba taragadi mak masana self destruction mode laktuna pokhaigani masina makoi ani bu hatokani mathagi numita wengna heart sing adubu collect tawba horami maramdi mahana makoi ani asigi relationship asibu hingatpa hena khumang soksin ba haibadu pamlami Mana minabu dukan na puduna minagi kwai dagi pamjaba dress adu bulaibirami mina singaglami maramdi magna wengda magna kwai di pamjaba dress adu bu karamano haibasu kedong nungda haikidi amasung dress adu wengi budget dagi yamna henba haibadu oirami masina maram oiraga wengna amukta da heart ahum phanglami amasung minabu konba yarami adubu masina maram oiraga wengna minabu pambado hengalagulami Matangi numita wengna minabu maki thabak mafamda puraklami mafamduda weng best friend chaw asi thinarami matam masida chaw asi ngakpana loire maramdi mangna ngandagi wengi nupi asi asabani haiduna aduma khanduna lagli aduga hauzik yengliba aikhoina khangle madudi chaw asi pervert amani haibadi nupi yamna jopa nupa amani masina maram oiraga mahakna minaga ahing ama lenma pamlami Weng na haiva si yaramdi adubu chawna minada takpadi leplamdi aduga chawna mahaki manakta yamna naksilakpa matamda electric shock tawrami numidangi matamda weng asi tumba yaramdi maramdi mina asina magi kada laibana maram oiraga weng na toilet mahak masa nungaijanaba adum tohni chatlami minana weng na thengnariba awaba sing adu khanglami amasung weng da kariguma mana makhut masa henjinba taragadi madugi khudongthiba sing adubu amuk khana ningsinghanlami Matangi numita minana wengi office ta mahaki chak puduna laglami maki thabak tawminariba colleagues singna maki asenglaba girlfriend ama lakpa matamda yamna ngakpa haibadu oirami maramdi makhoi singna su mahana internet ta haiba aranba sing adubu khanglami masina maram oiraga makhoi asi yamna ngakpa haibadu oirami amasung couple aduda aduma giyengduna leirami numit aduna numidang oirba matamda makhoi ani asi yumna halaglami matam sida lambida daku kharana makhoi ani asibu pharami aduga wengba makhoina hostess oin laurami amasung makhoi adugi maraktagi amana minagi manakta sanglaga maki masak mato phajaba aduna maram oiraga mahak asi ngaw haibadu oirami adubu makoina minada thengma ngamdringai mamangda minana mahak masagi red wolf mode adubu on tarami masi on tawba targadi mana yeknaba sing asibu yamna line maithiba piba ngamgadrabani amasung aiba nupa sing asibu mana yamna line fuduna thadokhirami couple aduna yum yorba matamda makhoi ni si punna Titanic haiba movie asibu yenglamni Titanic asi yengma matamda makhogi romance adu ubadagi mina asi kariguma khara faurami haiba bagna for feeling asi wengna nungsibagi feeling ni haiduna mangon explain tarami netaga namag asi horny hormi yai masina maram oirga maki feeling asi hena wangkhalakla mi amasung makoi relationship level asibu hurt manga yorami masina takpadi makoi hozik kiss tawbi yari adubu makoi na kiss tawge tawba matam asita wengna hati khanmana maram oirga kiss adubu manghalami hozik movie adu yengma loirba matungda makoi ni singai hak mapana chalusi haduna laglami makoina sumna lakpa matamda thonga ma thengnarami amasung minana idea ama laglami haiba idea dudi makoi ni na thonga dugi nakan da leptuna yamna fauraba lovers sing maming sing asi launagani aduga asumna makoi ni launarami asumna makoi ni na yamna nungsina ba lovers sing maming launaba sitam kona thangna makoi ni gi maming si yorami
ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯀꯤꯁ ꯑꯃ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯋꯦꯡꯒꯤ ꯃꯃꯥꯟꯅꯕ ꯆꯥꯎ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯥꯏꯒꯔꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ 10 ꯍꯔꯠꯀꯤ ꯐꯤꯆꯔ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯃ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤꯅ ꯊꯤꯟꯕ ꯇꯥꯔꯒꯗꯤ ꯑꯥꯏꯒꯔꯜ ꯑꯗꯨ ꯈꯨꯗꯛꯇ ꯂꯦꯚꯦꯜ 10 ꯍꯔꯠ ꯌꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯗꯨꯕꯨ ꯏꯟꯁꯔꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯔꯣꯕꯣꯠ ꯑꯗꯨ ꯈꯨꯗꯛꯇ ꯃꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯂꯦꯚꯦꯜ ꯑꯁꯤ 10 ꯌꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯞ ꯃꯦꯀꯤꯡ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯋꯦꯡꯗꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯆꯥꯎꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯋꯦꯡꯗ ꯆꯥꯎꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯋꯦꯡꯅ ꯍꯥꯏꯔꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯕꯨ ꯁꯦꯝꯕ ꯁꯥꯗꯨꯅ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯗꯨꯕꯨ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯊꯤꯟꯖꯤꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯁꯤꯁꯨ 10 ꯌꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯞ ꯃꯦꯀꯤꯡ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯋꯦꯡꯅ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯥꯝꯕꯗꯤ ꯑꯁꯦꯡꯕ ꯔꯣꯃꯥꯟꯇꯤꯛꯀꯤ ꯑꯣꯏꯕ ꯐꯤꯂꯤꯡ ꯑꯗꯨꯕꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯗ꯭ꯔꯥꯏꯚ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯤꯅꯥꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯥ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯒꯤ ꯋꯦꯡ ꯑꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯅ ꯃꯍꯥꯛꯀꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯉꯣꯟꯗꯒꯤ ꯅꯨꯡꯉꯥꯏꯕ ꯂꯧꯊꯣꯛꯂꯝꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯅꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯏ ꯑꯃꯁꯨꯡ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯀꯌꯥ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯕꯩꯖꯤꯡꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯁ꯭ꯃꯣꯛ ꯌꯥꯎꯕꯅꯅꯤ꯫ ꯃꯍꯥꯛꯀꯤ ꯁ꯭ꯀꯤꯟ ꯑꯁꯤ ꯋꯦꯁꯇ ꯁꯥꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁ꯭ꯃꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯤꯟꯗ ꯅꯦꯒꯦꯇꯤꯚ ꯏꯐꯦꯛ ꯂꯩꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯤꯟꯗ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯐꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯏꯁꯤꯡꯗ ꯅꯨꯃꯤꯠ 2 ꯇꯤꯡꯗꯨꯅ ꯊꯝꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯇꯤꯡꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯥꯌꯦꯡ ꯈꯣꯠꯌꯦꯡꯕ ꯇꯧꯕꯁꯤꯡ ꯑꯁꯤ ꯋꯦꯡꯅ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯐꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯂꯦꯚꯦꯜ ꯑꯁꯤ 10 ꯌꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯁꯤ ꯐꯥꯏꯅꯦꯜꯂꯤ ꯂꯞ ꯃꯦꯀꯤꯡ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯂꯞ ꯃꯦꯀꯤꯡ ꯈꯔ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇꯒꯤ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯐꯥꯌꯔ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀ꯭ꯂꯥꯏꯟꯠ ꯑꯃꯗ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯗꯕꯅꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯤꯅꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯄꯨ ꯉꯥꯏꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯃꯇꯝꯗ ꯍꯔꯥꯎꯅ ꯃꯍꯥꯛꯄꯨ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯋꯦꯡꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯥꯎꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯅꯥꯅ ꯐꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯆꯤꯌꯔ ꯇꯧꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯋꯦꯡꯅ ꯍꯦꯟꯅ ꯁꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅꯥꯗ ꯃꯍꯥꯛꯅ ꯂꯥꯎꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝ ꯑꯗꯨ ꯔꯣꯕꯣꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯇꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯋꯦꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯆꯥꯎꯒ ꯂꯩꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯆꯥꯎꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯌꯣꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯑꯃ ꯂꯩꯔꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯞꯇꯥ ꯑꯃ ꯔꯣꯕꯣꯠ ꯑꯗꯨꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯔꯣꯕꯣꯠ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯗ꯭ꯔꯤ ꯑꯃꯁꯨꯡ ꯆꯥꯎꯅ ꯋꯦꯡꯗ ꯁꯖꯦꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯁꯨ ꯇꯧ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯇꯦꯜꯂꯕ ꯃꯇꯝ ꯑꯃꯈꯛꯀꯤꯅꯤ ꯑꯃꯁꯨꯡ ꯃꯁꯤ ꯀꯨꯏꯅ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯋꯦꯡꯅ ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨ ꯃꯍꯥꯛꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯅꯥꯒ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯂꯞ ꯃꯦꯀꯤꯡ ꯑꯁꯤ ꯐꯣꯔꯁ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯤꯅꯥꯅ ꯃꯍꯥꯛꯄꯨ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯦꯡꯅ ꯂꯦꯞꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯦꯡ ꯑꯁꯤ ꯂꯦꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯅꯥꯗ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯦꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯃꯤꯅꯥꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯕ ꯃꯇꯝꯗ ꯃꯤꯅꯥ ꯑꯁꯤ ꯐꯪꯗ꯭ꯔꯤ꯫ ꯃꯤꯅꯥꯒꯤ ꯃꯍꯨꯠꯇ ꯆꯤꯊꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯅꯥꯅ ꯏꯔꯝꯕ ꯆꯤꯊꯤꯅꯤ꯫ ꯃꯁꯤꯗ ꯃꯤꯅꯥꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛꯇꯦꯗ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯕꯔꯗꯟ ꯑꯃ ꯑꯣꯏꯕꯗꯨ ꯄꯥꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯆꯠꯄ ꯇꯥꯔꯦ꯫ ꯃꯁꯤ ꯄꯥꯕ ꯃꯇꯝꯗ ꯋꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯑꯁꯤ ꯄꯥꯝꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯍꯥꯏꯕꯗꯤ ꯇꯦꯛ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯋꯦꯡꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯦꯞꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛ ꯈꯛꯇꯃꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯛ ꯀꯝꯄꯅꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯗꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀ꯭ꯔꯁ ꯇꯧꯏ
ꯍꯥꯏꯕꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯈꯤꯔꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯨꯡꯗ ꯋꯦꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯆꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯅꯥ ꯑꯗꯨ ꯆꯥꯎꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯚꯔꯅ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯦ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯆꯥꯎ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯋꯦꯡꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯈꯔ ꯑꯗꯨꯗꯤ ꯃꯤꯅꯥꯕꯨ ꯀꯥꯎꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯅꯕ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯀ꯭ꯂꯕ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯅꯨꯄꯤꯁꯤꯡꯒ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀ꯭ꯂꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯒꯤ ꯑꯦꯛꯁ ꯔꯣꯕꯣꯠ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁ ꯔꯣꯕꯣꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯅꯥꯅ ꯋꯦꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯦꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯋꯦꯡꯕꯨ ꯀꯟꯅꯅꯕꯅꯤ ꯃꯁꯤꯗ ꯋꯦꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯃꯁꯨꯡ ꯁꯟꯗꯣꯛꯅ ꯇꯥꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯔꯣꯕꯣꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ CEO ꯑꯁꯤꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯄꯔꯝꯁꯤꯡ ꯑꯁꯤꯕꯨ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯈꯣꯝꯖꯤꯜꯂꯤꯕꯅꯤ ꯃꯁꯤ ꯈꯣꯝꯖꯤꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯣꯏꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃ ꯇꯧꯅꯕꯅꯤ ꯑꯁꯨꯝꯅ ꯃꯤꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯦꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯔꯤꯛꯁ ꯌꯥꯝꯅ ꯆꯥꯎꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯚ ꯑꯗꯨꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯤꯅꯥꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃ ꯂꯩ ꯈꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯈꯔ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯖꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯆꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯈꯔꯒ ꯐꯨꯔꯕ ꯃꯇꯝꯗ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯅꯥꯅ ꯃꯉꯣꯟꯗ ꯑꯦꯛꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯃꯤ ꯃꯔꯝꯗꯤ ꯋꯦꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯇꯥꯏ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯦꯡ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯅꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯋꯦꯡ ꯑꯁꯤꯅ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯤꯅꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯏꯀꯣꯟ ꯀꯣꯟꯅ ꯃꯍꯥꯛꯅ ꯃꯤꯅꯥ ꯑꯁꯤꯕꯨ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯅꯥ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯒꯤ ꯃꯈꯥꯗ ꯊꯨꯒꯥꯏꯒꯦ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯃꯁꯨꯡ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨ ꯐꯨꯅꯗꯨꯅ ꯃꯤꯅꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯋꯦꯡ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯃꯈꯣꯏꯅ ꯇꯥꯟꯅꯔꯤꯕꯁꯤ ꯑꯩ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯀꯝꯄꯅꯤ ꯑꯗꯨꯒꯤ CEO ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯋꯦꯡꯗ ꯃꯍꯥꯛ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ CEOꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯋꯦꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯏꯔꯕ ꯁꯥꯗꯨꯅ ꯋꯦꯡꯅ ꯆꯠꯄ ꯑꯁꯤ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯗꯦꯂꯤꯚꯔꯤ ꯒꯥꯏ ꯁꯥꯗꯨꯅꯁꯨ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯅꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯋꯦꯡꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯆꯥꯎ ꯑꯁꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ CEO ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯅꯥ ꯑꯁꯤꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯋꯦꯡꯗ ꯊꯥꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯔꯝ ꯑꯗꯨꯕꯨ ꯀꯂꯦꯛ ꯇꯧꯅꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯀꯣꯟ ꯀꯣꯟꯅ CEO ꯑꯗꯨꯅ ꯍꯥꯏꯔꯛꯂꯦ ꯃꯗꯨꯗꯤ ꯋꯦꯡ ꯑꯁꯤ ꯑꯍꯥꯟꯕ ꯑꯦꯗꯚꯥꯟꯁ ꯍ꯭ꯌꯨꯃꯦꯟ ꯔꯣꯕꯣꯠꯀꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯨꯚꯤ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯉꯛꯏ ꯆꯍꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔ ꯆꯥ ꯀꯧꯕ ꯁꯥꯏꯟꯇꯤꯁ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯔꯣꯕꯣꯠ ꯑꯃ ꯁꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯃꯆꯥ ꯄꯣꯛꯄꯁꯨ ꯉꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯃꯒ ꯄꯨꯜꯂꯒ ꯃꯆꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯆꯥ ꯑꯁꯤ ꯋꯦꯡꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯝꯕꯗꯒꯤ CEO ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯅꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯗꯣꯛꯇꯔ ꯆꯥꯅ ꯌꯥꯅꯤꯡꯂꯝꯗꯦ ꯑꯃꯁꯨꯡ CEO ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯅꯤꯡꯗꯕꯗꯒꯤ ꯋꯦꯡꯒꯤ ꯃꯄꯥ ꯑꯗꯨꯕꯨ CEO ꯑꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ CEO ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯥ ꯑꯗꯨꯅ ꯆꯦꯟꯈꯤꯗꯨꯅ ꯕꯩꯖꯤꯡꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯍꯤꯡꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗ CEO ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯨꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯋꯦꯡꯅ ꯀꯝꯗꯧꯅ ꯃꯤꯑꯣꯏꯕꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯄꯥꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯝꯄꯅꯤ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯔꯝ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯟꯅ ꯐꯖꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯔꯣꯕꯣꯠꯁꯤꯡ ꯁꯥꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯔꯕ ꯃꯇꯨꯡꯗ CEO ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯕ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯋꯦꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯣ ꯑꯃꯁꯨꯡ ꯃꯤꯅꯥ ꯑꯁꯤꯕꯨꯅ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯦꯡ ꯑꯁꯤ ꯄꯥꯈꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯒꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯁꯦꯛꯆꯨꯑꯦꯜ ꯑꯦꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯐꯣꯔꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯦꯜꯐ ꯗꯤꯁꯇ꯭ꯔꯛꯁꯟ ꯃꯣꯗ ꯑꯁꯤ ꯃꯤꯅꯥꯅ ꯑꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯅꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ
ꯃꯤꯅꯥ ꯑꯃꯁꯨꯡ ꯋꯦꯡꯒꯤ ꯃꯔꯤ ꯑꯁꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯦꯝꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯁꯦꯜꯐ ꯗꯤꯁꯇ꯭ꯔꯛꯁꯟ ꯃꯣꯗ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯈꯟꯗꯗꯨꯅ CEO ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯅ ꯁꯦꯜꯐ ꯗꯤꯁꯇ꯭ꯔꯛꯁꯟ ꯃꯣꯗ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯅꯥ, ꯋꯦꯡ ꯑꯃꯁꯨꯡ ꯀꯝꯄꯅꯤ ꯑꯗꯨꯒꯤ CEO ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯦꯠ ꯑꯦꯟꯗꯤꯡ ꯑꯃꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ, ꯍꯦꯟꯖꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯋꯥꯠꯄ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯃꯁꯨꯡ ꯑꯩꯅ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯑꯁꯤ ꯁꯨꯡꯂꯣꯏ ꯂꯦꯞꯇꯅ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯊꯥꯒꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯗꯨꯕꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯍꯦꯄꯤ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯁ ꯗꯦ! ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫